Numit humnigi Kongsata State Asida Lakiba BJP National General Secretary Organization BL Santosh amadi BJP Northeast ke in charge MP Dr. Sambit Patra ngasi hankre ELITETV na phangba paw amada lusingba ani asina ngasi ayupung 13 gi Imphal Delhi flight Imphal thadokhre bani tha asigi tang 12 da Imphal da thunglakiba lusingba ani asina BJP gi thambal sanglenda numit adugi nungtilda pung ani rom chupna BJP gi MLA shinga punna phamina dada mifam pangthokki mifam aduda BJP gi MLA shinga president rule lauktokuna popular government ama laihanaba wafam thamkhrabashu lusingba ani aduna president rule ase lauktokuna popular government ama sembagi wafam laikhai taba ngamkhide ngarang ase lusingba ani asina Churchanpur headquarter Sanabadi amadi lamboi khongnang khongda laiba relief camp sing dasu satki panbaya abdi former chief minister yauna BJP ki MLA shinga Delhi da satuna home minister yauna party ki makok thongba lusingba sing unaba camp tawduna laikhibani chatliba November tha asigi manungda Miyam ki oiba lainga ama semdrabadi hausi speaker oiba TS Saidrabada bu lusingba oina khanbaga loinana laingak semnaba governor da claim tawragani haina MLA amana phongdokhiba wafam su laikhrabani